ꯃꯛꯇꯗ ꯀꯣꯔꯧ ꯁꯦꯅꯦꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯣꯔꯧ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯦꯌꯔ, ꯀꯣꯃꯦꯟꯠ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯋꯥꯔꯤ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯈꯪꯅꯕꯒꯤꯗꯃꯛ ꯕꯦꯜ ꯕꯇꯝ ꯑꯗꯨꯕꯨ ꯅꯝꯕꯤꯔꯝꯃꯨ ꯍꯥꯏꯅꯁꯨ ꯍꯥꯏꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯇꯣꯝ ꯍꯨꯏꯀꯞꯅ ꯏꯕ ꯂꯩꯀꯪꯗ ꯍꯤ ꯍꯣꯟꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯆꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯄꯤꯛꯇ꯭ꯔꯨ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯈꯥꯕꯒ ꯑꯊꯨꯝꯕꯒ꯫ ꯆꯤꯡꯈꯩ ꯑꯃꯗꯤ ꯔꯣꯕꯥꯔꯠ ꯃꯔꯩ ꯀꯟꯅ ꯌꯦꯟꯅꯔꯛꯏ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯌꯦꯟꯅꯔꯛꯏ ꯍꯥꯏꯕꯗꯨꯗꯤ ꯇꯥꯏꯕꯪꯁꯤꯗ ꯃꯤꯑꯣꯏꯕꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯑꯈꯥꯕꯔ ꯅꯠꯇ꯭ꯔꯒ ꯑꯊꯨꯝꯕꯔ ꯍꯥꯏꯕ ꯋꯥꯍꯧ ꯑꯁꯤꯗꯒꯤꯅꯤ꯫ ꯆꯤꯡꯈꯩꯅ ꯑꯈꯥꯕ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯄꯥꯝꯅꯕ ꯅꯠꯇꯦ ꯈꯪꯂꯕ꯭ꯔꯥ ꯏꯇꯥꯎ? ꯑꯗꯨꯒ ꯑꯊꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯗꯤ ꯂꯥꯏꯔꯗꯅ ꯀꯛꯆꯦꯡꯅ ꯐꯥꯎ ꯄꯥꯝꯂꯤꯕꯅꯦ꯫ ꯔꯣꯕꯥꯔꯠꯅ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯏꯇꯥꯎ, ꯑꯊꯨꯝꯕ ꯍꯩꯅꯕꯗꯤ ꯃꯤ ꯈꯔ ꯈꯛꯇꯃꯛꯅꯤ, ꯑꯌꯥꯝꯕꯅ ꯑꯈꯥꯕꯕꯨ ꯄꯥꯝꯅ ꯆꯥꯅꯕꯅꯤꯀꯣ꯫ ꯆꯤꯡꯈꯩꯅ ꯃꯗꯨ ꯁꯨꯡꯌꯥ ꯌꯥꯔꯣꯏꯗ ꯏꯇꯥꯎ꯫ ꯔꯣꯕꯥꯔꯠꯅ ꯀꯔꯤꯒꯤꯅꯣꯅꯦ ꯌꯥꯔꯣꯏꯗꯣꯔꯤꯕꯨ ꯏꯇꯥꯎ? ꯆꯤꯡꯈꯩꯅ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯈꯨꯗꯝ ꯑꯃꯃꯝ ꯄꯤꯅꯕꯅ ꯐꯔꯅꯤ꯫ ꯔꯣꯕꯥꯔꯠꯅ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯅꯤ, ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯥꯟꯅ ꯄꯤꯕꯤꯔꯣ ꯈꯨꯗꯝꯗꯣ꯫ ꯆꯤꯡꯈꯩꯅ ꯄꯤꯒꯦꯅꯦ, ꯗꯨꯀꯥꯟꯗ ꯆꯤꯅꯤ ꯂꯩꯔꯨꯈꯤꯁꯤ, ꯑꯗꯨꯒ ꯆꯥꯎꯊꯣꯛꯅ ꯇꯥꯛꯄꯤꯒꯦ ꯃꯔꯝꯗꯣ꯫ ꯔꯣꯕꯥꯔꯠꯅ ꯈꯣꯡꯐꯝ ꯍꯣꯡꯅꯗꯅ ꯈꯨꯗꯝ ꯄꯤꯅꯁꯤꯗ, ꯗꯨꯀꯥꯟ ꯆꯠꯄꯒ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯏꯇꯥꯎ꯫ ꯆꯤꯡꯈꯩꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯟꯅ ꯄꯤꯔꯣꯅꯦ ꯏꯇꯥꯎ꯫ ꯔꯣꯕꯥꯔꯠꯅ ꯐꯔꯦ, ꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯔꯣꯕꯥꯔꯠꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯆꯤꯡꯈꯩꯗ ꯇꯥꯛꯂꯛꯂꯝꯃꯤ꯫ ꯇꯨ ꯑꯥꯗ ꯌꯨ ꯉꯥꯎꯕ ꯑꯃ ꯂꯝꯕꯤꯗ ꯆꯠꯂꯤꯕꯁꯤ ꯎꯕ꯭ꯔꯥ ꯏꯇꯥꯎ? ꯆꯤꯡꯈꯩꯅ ꯍꯣꯏ ꯎꯔꯦ ꯏꯇꯥꯎ꯫ ꯔꯣꯕꯥꯔꯠꯅ ꯑꯁꯤꯅꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ, ꯃꯔꯝꯗꯤ ꯊꯛꯂꯤꯕ ꯌꯨ ꯑꯁꯦ ꯑꯊꯨꯝꯕ ꯅꯠꯇꯦ, ꯌꯥꯝꯅ ꯈꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯌꯨꯁꯦ ꯑꯌꯥꯝꯕꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯊꯛꯅꯔꯕꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ꯫ ꯑꯗꯨꯅ ꯑꯈꯥꯕꯅ ꯍꯦꯜꯂꯤ ꯍꯥꯏꯖꯕꯅꯤꯗ ꯏꯇꯥꯎ, ꯀꯩ ꯀꯥꯏꯒꯦꯅꯦ? ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯣꯔꯧ ꯆꯦꯅꯦꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫